Leichal Radio Lab Channel gi listener khudingmakpu taram noksari. Moirang leimani birakpa aikhoina mathang manau naina chathajakraba Nangbu Kanano hairiba wari adugi aroiba saruk amu puduna laksari. Wari asi mayam punna taminarasi. Thaja thawa isa sada bottle ama paikhatlaga thaknaba thangatuna leirammi. Madu ubada Rakesh ti hu thake tawriboi ningdana kanna laurai. Thaja! Thaja su khangna yengthurai. Kainu nang toido? Hai mahi thake tawbani. Rakesh sangsin-duna lawduna yengi hai mahi oirami. Kaidoragi taton adugam pakhatlidubo. Rakesh ngaihaki pakhatkibadu asawburumdo ina ontharakli. Yumgi phibamna siyongna sokle khanglabadi amung ngangnanaba silarisi kaigino Thaja. Ngasaidagi kadaida challuino? Ha? Ai ama isa ngamdadana yumda lehori kaina nasada kaisu na chungdana nangna halakningba matamdai tahalaisi kaigino ba? Nang aronba kari thabak chalurino? Thaja saugatba tawda ingna khumlai. Babaga yamna luna tinaramba kaka ama masa ngamdadana leiba kuire hai. Babadi thorakpa pharak tare aikhoi animak amata chatpidabado nungairaroina ai ngayak yaubiru cho hairakpadagi ngayak unaba chatlubani. Aduda anaba henjilaktana hospital phawba pukhatpa yaururi. Adugi thengdokre. Matungdadi nangse yum amagi mauni. Mauna thengna mamna yumda hanjinba yade haibase. Nasana khangna chatlo Thaja. Hoi taton, ai mathangda sumna thengdana botna jaragi. Rakesh nakanda laithoklaga ngaihak tumil lei. Ma ngasai matai mana hairakhiba wadu ningsingduna lei. Thajada direct hek haiba sungamdi khanjana duna lei. Ngaihak leibaga nakoinana Thajada phongdorai. Itay makhoigi babana imungsigi mateng adum pangduna leiri. Imungsigi atopa mi amatana mateng su pangludre. Aigi saitagi su mateng tawpinaba kanasu leiti. Ikaiba mayaurei handaki matangsi. Thaja Rakesh na haininglibado baptai. Makhoigi babagi maikaidagi mateng panghaningle haiba. Adubu mawa kay sukhumda tumilay. Talaktuda manim na Thaja bu lak to na kaurai. Thaja! Ho Thaja! Kay haige ima. Hai, tada mangila haubani. Salulu lau. Yumna thengna hanjilaga gadoida kesin noksinadana leibana kanaroi ne. Minai dine, minai gi thabak tawru lau. Hoi ima. Thaja hobi manemgi matung inaki. Rakesh na. Itay magi mapagum. Thaja gi subabado paisa pairamlabadi. Kayada nungaini. Asuk sinkraba tanpam masida. Sel khajik tawirabasu mateng tawraklabadi. Aigi su imay oijaba. Adubu aigi laibaksidadi tamlamdre. Kana leichadrabi ma laururabanina. Ikaiba khara nanglabasu khangba taredana. Rakesh taksi sole ibohalna. Ibai, kari hainaragi hojikpu. Nasendi matha asabana ahinga tumpham khangdre. Tada, handakki matangsida soirabadine nachal hoidi loire tada. Imungse isingda lukhibagum punglup hek lukhigadawribani. Aduna tadana soidanaba khara simbidaba yadabani ko. Mangi napan tawna hairai. Ihe, karigi isenga ichalgana wagani. Ai leiribasidi. Nakoina hujik chingnariba waramliba mayamdo waruranu. Aina phanaba dum silaklani. Ai gahana khangnaba achauba corporate company amagi officer du aiga pau phaunaba loirabani. Handaki matangsida aigi ma yenglagane mateng tawrage hairai. Ibaigi pausi tabada thokna nungairida. Handang matangsi tahadana ikhoibu anauba mapok ama pokpibaga chap hek manare tada. Tada bu kari haina thagatkadabano haiba nachal khangjadre. Yareda. Aina tawriba hotnariba mayamsi atay kanagi sunati. Aigi naitom yawjabi icha ningolsi magi damaktani. Ichana bo haraurabadi aigide apianba oijari. Isalibe ma icha se wakhal wahanba yadeko. Yumda aina ne luna thamjakraba. Imungi thaba inkhang mana ama phawba yawhalakpa nate. Isam samna hairabada ningthaugi majaibe mamadagi tadana thamjaraklibani. Aduna mapa ai leiringai ichagi mabukning nungairoi mata tawba yaroi haijariba. Ichana hek mabukning nungaitaba thabak ama tawrakpada imungse kaya nungairoi ko. Ai si achau asang kayana bebar tawnariba misakni kaubigano. Nakhoigi chiraba matamda aina tana kanasu leiramloi. Salesman adunadi mateng kaishu panglakte haijariba isen.
Thajasu cha puduna changlakpani. Thaja tarasano haibagi matagum mangi kochi kot kotuna nganglibani. Mangina handang matang asida isenoi su khangbiramlanida aina kayam tawba ngami haibado. Salesman gadi manaramoy haizariba. Khangzai ibai, ibai na tawbibana helabani ibai. Premilana Memsabu yung masigi imaw oina pangjabase aikhoi kaya da laibak pharabano. Ngasi imung sida imaw sana se laklamdrabadi kari oiramgani tamba ngamde tada. Aduga wafam amana makoi company gi policy gi matung ina isen hoigi lairiba property mayamsina witness oiraga loldo pigadabani. Isam samna hairabada matam khara loan singba loidriba phawbadi isen hoigi property singse company gi mingda leigadabani hai. Adubo waganuda aisu nakhoigi angamba mating adum panganida. Ibohalna hauzikidi maruoina business ki senphamsi tangai phadabanina property se pikhiba taridana ibai. Being dagi sulaw thaba yaba oidrabanina ayaba company sidagi lawba natana upai leite. Aduga aikoina sales ningthina sijanaradi loan singbagidi kaisu kuiroi khali. Athubada property se amu hanjilakani khanjai ibai. Nakhoigi wakhalni nakoina yare hairabadi ai officer dida makha taba thabak haunaba haikrage. Yare ibai haibikro aikoi ngamnaba hotnazarage. Phare phare athubada yanaba silasi. Akasna Baba leirambagi ngasi aikoina makha tana business asi tawba ngamjadoribani. Babagi lamanse aikoina kaidonungdasu kauzaroi baba. Hera karigi lamano sidi kaisu laiba thabak nateda. Sigumba macha masu sidi nakhoine na khanjinbam thokte ko Akas. Ibai ngaside aikoida chak chakrasi angang sing thaduna insang ahawbu ma lehalurage. Kona charasu yaida. Yadi kuire iseni bai chak chami nakhidaba. Ngasidi chak charagoina hanbiro. Choba nangna phanaba khara silu. Nang babana ne pamgadaba insang ama khalaga leiruroko. Hoi baba ai leirurage. Mem chake sinaraga Baba chak charagoina hallo. Kuire aisu babaga chaka chamina daba. Ngasidi punamukta chamina se. Hoi ichana hairadabu ipana karigi yaroi haibage ichadi atangbini. Ipana hotnariba mayamse ichagini ne. Thaja tawnariba matawdo mit naba haibado oire. Adubu ma wangangda tumin lay pukningdadi khalli. Mitse thokna dawri sakta singsiga. Hauzik moina yamna harawnari aigi kola mada kapkani khangdri. Pakti yamna. Hai, nang sida kari yinglia. Kap mayam se pusalaga phingdok so yadro. Aduga ngasidi tada se aikhoida chak chaga dawribani. Chak insang do ningthina thong thak tawgadabani. Salo thabak loisaluro. Minai nangna mayam marakta tumina leiba yaba nate si nang khangdabro. Mangi karimna na. Magi mapadudasu sel khara panglo ohayudana. Tada karaidagi masibu imungsida mauni na pusiluribase aikoigi khwaidagi asoiba khongthangni thabak ama tawbada ju chakidraba mapado leiribra leitrabra su khangba nate nongmata lakte sida phone da tumin baba ni company ni haidana wari kati yam sari aidine sumsingnaraklabani imung sigi ija choblakadra na khallabani hai adugumba ma leiradi nauringaida thok manghankhiba aikoi suni ikaine icha nupi gi su ija solakpa yai aduna khara chekselo ipagi bema nangdine magumna tawba yade ko aduga ichagi di ipana wattanaba dum tawrakanida tawroye baba mayamdu punna harau wari sanai Thaja thamoida tuminna ayingba minok ama noklaga thabak tawba changki maithongda marau leiba minok ama suloinaki asumna numit nini humni haujinkre loan phangba numitni Mangina laktana paisadu machanupi memchada sinarami aduga madi adum hankre makoi family punna meeting tawri memchana sel thumgi maramoy banina Thaja nang yawba kaya nungairaroi aduna thabak su loirabanina nang changkhro Thaja kaisu khumlamda tumin magi kada changki Rakesh Thaja bo haifit yengduna leihawi ibohalna wa haudorai Ichasa Hojik sel se phanglabanina Aikoina nauna sagaliba branch asi hana sanganaba tawrasi aduga irang su khara phagalaklabanina hanagi dukan sisu pochai khara hapsilasi
ꯑꯗꯨꯒ ꯑꯩꯅ ꯆꯂꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁ ꯃꯆꯥꯁꯤꯡꯁꯤꯁꯨ ꯁꯦꯜ ꯈꯔ ꯊꯥꯗꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯆꯧꯕ, ꯁꯥꯔꯤꯕꯗꯨꯅ ꯀꯔꯥꯏ ꯃꯇꯥꯡ ꯌꯧꯁꯤꯜꯂꯛꯈ꯭ꯔꯕ? ꯕꯕꯥ, ꯃꯊꯪ ꯊꯥ ꯑꯁꯤꯗ ꯁꯪꯒꯥꯕ ꯌꯥꯔꯅꯤ ꯈꯜꯂꯤ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯃꯃꯥ, ꯅꯪꯒ ꯏꯃꯧꯒꯅꯅꯦ ꯁꯪꯒꯥꯕꯒꯤ ꯅꯨꯃꯤꯠ ꯊꯕꯥꯟꯗꯣ ꯑꯍꯩꯕ ꯄꯥꯟꯗꯤꯠ ꯑꯃꯗ ꯌꯦꯡꯂꯨꯔꯣ, ꯑꯗꯨꯒ ꯄꯥꯟꯗꯤꯠꯅ ꯂꯦꯞꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯪꯒꯥꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯃꯈꯣꯏ ꯕꯕꯥ꯫ ꯁꯦꯜꯒꯤꯗꯤ ꯏꯃꯧꯅ ꯑꯗꯨꯝ ꯁꯤꯜꯂꯁꯅꯨ, ꯑꯗꯨꯕꯨ ꯍꯩꯁꯤꯡꯅ ꯁꯤꯖꯟꯅꯧꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯅꯔꯨꯔꯣ, ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯍꯧꯔꯁꯤ꯫ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯔꯥꯀꯦꯁ ꯃꯁꯥꯗꯨ ꯏꯇꯨꯛ ꯇꯨꯛꯊꯅ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯇꯥꯇꯣꯟ, ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯣꯛꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ꯫ ꯇꯨꯃꯤꯟꯅ ꯍꯤꯞꯄꯤꯔꯨ ꯂꯥꯛꯑꯣ, ꯑꯩ ꯇꯞꯅ ꯅꯝꯖꯔꯛꯀꯦ꯫ ꯔꯥꯀꯦꯁ ꯀꯥꯈꯠꯇꯨꯅ ꯇꯞꯅ ꯍꯤꯞꯊꯩ꯫ ꯊꯥꯖꯅ, ꯇꯥꯇꯣꯟ, ꯍꯟꯗꯛꯁꯤꯕꯨ ꯀꯔꯤ ꯀꯔꯤ ꯇꯧꯔꯒꯦ? ꯀꯣꯛ ꯇꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯟꯗꯛ ꯊꯕꯛꯁꯨ ꯏꯆꯠ ꯆꯠꯇꯕꯁꯤꯗ ꯐꯣꯟꯁꯦ ꯈꯔ ꯇꯣꯏꯅ ꯌꯦꯡꯉꯨꯔꯦ꯫ ꯃꯁꯤꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯀꯣꯛꯁꯦ ꯑꯗꯨꯝ ꯉꯥꯎꯔꯤ, ꯃꯤꯠꯀꯥꯁꯦ ꯕ꯭ꯂꯔ ꯆꯠꯄꯒꯨꯝ ꯇꯧꯏ꯫ ꯐꯣꯟꯁꯦ ꯀꯨꯏꯅ ꯌꯦꯡꯕ ꯐꯠꯇꯕꯅꯤ꯫ ꯗꯔꯀꯥꯔ ꯂꯩꯔꯕ ꯃꯇꯝꯗ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯤꯡꯕ ꯃꯇꯝꯗ ꯈꯛ ꯁꯤꯖꯤꯟꯅꯔꯕꯗꯤ ꯏꯁꯥꯗꯣ ꯀꯌꯥ ꯁꯣꯛꯂꯣꯏꯗꯕꯅꯤ꯫ ꯑꯗꯨ ꯅꯠꯇꯅ ꯃꯊꯥ ꯁꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ 24 hours ꯐꯣꯟ ꯄꯥꯏꯔꯒ ꯂꯩꯔꯗꯤ ꯀꯣꯛ ꯉꯥꯎꯔꯛꯄ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯊꯥꯖ ꯆꯤꯟꯁꯨ ꯂꯦꯞꯇꯦ, ꯊꯥꯎ ꯍꯥꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯣꯛꯁꯨ ꯅꯝꯕ ꯂꯦꯞꯇꯦ꯫ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯥꯇꯣꯟꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯛꯅꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯅ ꯏꯁꯥꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯁꯤꯀꯣ ꯇꯥꯇꯣꯟ꯫ ꯔꯥꯀꯦꯁ ꯇꯨꯃꯤꯟ ꯂꯩ꯫ ꯑꯗꯨꯗꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯂꯨꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ꯫ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕ, ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯨꯝ ꯍꯧꯔꯛꯂꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯈꯔꯁꯨ ꯂꯥꯏꯊꯣꯛꯅ ꯈꯟꯕ ꯇꯝꯃꯣ ꯇꯥꯇꯣꯟ꯫ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥꯁꯦ ꯃꯄꯨ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩꯅꯤ꯫ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯔꯤꯕꯅ ꯊꯋꯥꯏ ꯄꯥꯟꯕ ꯄꯥꯟꯗꯕ, ꯃꯍꯧꯁꯥ ꯏꯃꯥꯒꯤ ꯂꯩꯔꯤꯕ ꯄꯣꯠꯆꯩ, ꯂꯦꯡꯂꯤ ꯄꯥꯟꯂꯤꯕ ꯃꯌꯥꯝ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯔꯤꯕꯅꯤ꯫ ꯅꯣꯡꯃꯅ ꯋꯥꯒꯅꯤ, ꯅꯣꯡꯃꯅ ꯅꯨꯡꯉꯥꯏꯒꯅꯤ, ꯑꯅꯦꯝ ꯑꯋꯥꯡ ꯁꯥꯟꯅꯔꯤꯕꯅꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯇꯥꯇꯣꯟ꯫ ꯔꯥꯀꯦꯁ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯊꯥꯖꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯀꯧꯔꯛꯏ꯫ ꯊꯥꯖ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯕꯨꯔꯣ ꯇꯥꯇꯣꯟ? ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ, ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯒꯤ ꯃꯔꯨꯝꯗ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯌꯥꯝꯅ ꯆꯝꯅ ꯂꯩꯖꯕ ꯐꯤ ꯌꯣꯟꯕ ꯏꯄꯥ ꯑꯗꯨꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ, ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯂꯥꯏꯔꯕ ꯏꯄꯥꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕꯤ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜ, ꯏꯃꯤꯡꯅ ꯊꯥꯖ꯫ ꯊꯥꯖꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯔꯥꯀꯦꯁꯀꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯊꯥꯖ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯊꯪꯗꯒꯤ ꯅꯪꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯒꯅꯨ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥꯒ ꯏꯇꯩꯃꯒꯅ ꯅꯪꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯊꯥꯖ, ꯑꯩꯁꯨ ꯏꯁꯥꯒꯤ ꯏꯔꯅꯥꯏ ꯂꯦꯞꯆꯕ ꯉꯝꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯅꯪꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯂꯦꯞꯄꯁꯨ ꯉꯝꯗꯦ꯫ ꯏꯃꯨꯡ ꯑꯁꯦ ꯏꯇꯩꯃꯒꯤ ꯃꯈꯥꯗ ꯂꯩꯈꯤꯕ ꯑꯣꯏꯕꯅ ꯑꯩ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯦ ꯈꯜꯂꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯊꯥꯖ, ꯑꯩ ꯅꯪꯒꯤ ꯈꯟꯕꯗꯁꯨ ꯋꯥꯗꯕ ꯉꯝꯗꯦ꯫ ꯊꯥꯖ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯁꯨꯡꯍꯟ ꯍꯟꯖꯤꯟꯗ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯏꯆꯦꯒ ꯏꯃꯥꯒꯅ ꯉꯥꯡꯕꯕꯨ ꯃꯅꯥꯎꯅꯤ ꯃꯃꯧꯅꯤ ꯈꯟꯅ ꯍꯩꯖ ꯁꯤꯡꯖꯁꯅꯨꯅ ꯇꯥꯛꯄꯤꯔꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯈꯟꯗꯣꯏꯅꯣ ꯇꯥꯇꯣꯟ? ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ꯫ ꯑꯩꯅ ꯍꯩꯇꯕ ꯀꯌꯥ ꯌꯥꯎꯕ ꯑꯁꯤꯅ ꯉꯥꯡꯂꯤꯕꯅꯤ꯫ ꯃꯤꯠ ꯅꯥ ꯁꯤꯡꯖꯁꯅꯨ, ꯍꯌꯦꯡꯋꯥꯏ ꯑꯩꯁꯨ ꯏꯇꯣꯝꯇ ꯏꯃꯨꯡ ꯄꯨꯕ ꯃꯇꯝ ꯂꯥꯛꯈꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯋꯥꯗꯅꯕ ꯍꯧꯖꯤꯛꯇꯒꯤ ꯇꯥꯛꯂꯤꯕꯅꯦ ꯇꯥꯇꯣꯟ꯫ ꯊꯥꯖ, ꯅꯪꯁꯦ ꯈꯥꯡꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯏꯃꯥ ꯍꯣꯏꯒꯤ ꯑꯁꯨꯛ ꯀꯟꯈ꯭ꯔꯕ ꯁꯔꯩꯁꯦ ꯃꯣꯃꯣꯅꯣꯛꯅ ꯈꯥꯡꯕ ꯉꯝꯂꯤꯕ ꯅꯪꯁꯤ ꯑꯇꯥꯡꯕꯤꯅꯤ꯫ ꯅꯪꯒꯤ ꯅꯇꯧꯁꯤ ꯑꯇꯣꯞꯄ ꯃꯧ ꯀꯅꯥꯅ ꯇꯝꯕ ꯉꯝꯂꯣꯏ꯫ ꯍꯌꯦꯡꯒꯤꯗꯃꯛ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯁꯦ ꯀꯞꯅ ꯀꯞꯅ ꯂꯣꯏꯁꯤꯟꯈꯤꯕꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯃꯨꯏ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯆꯠꯄ ꯈꯣꯡꯆꯠꯇꯣ ꯑꯩꯗꯤ ꯌꯥꯝꯅ ꯀꯜꯂꯛꯆꯩ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯍꯜꯂꯛꯈꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯄꯨꯟꯁꯤꯁꯦ ꯈꯔꯁꯨ ꯂꯥꯏꯅ ꯈꯟꯗꯣꯛꯎ꯫ ꯂꯨꯅ ꯈꯜꯂꯤꯕ ꯃꯈꯩ ꯍꯦꯟꯅ ꯂꯨꯁꯤꯜꯂꯤ, ꯂꯥꯏꯅ ꯂꯧꯔꯤꯕ ꯃꯈꯩ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕꯗ ꯂꯥꯏꯕꯒꯨꯝ ꯅꯤꯡꯕꯅꯦ ꯇꯥꯇꯣꯟ꯫ ꯔꯥꯀꯦꯁ ꯊꯥꯖꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯊꯥꯖ, ꯅꯪꯁꯦ ꯅꯨꯄꯤ ꯑꯇꯩꯗ ꯆꯦꯟꯗꯕ ꯇꯣꯉꯥꯟꯕ ꯒꯨꯟ ꯈꯔ ꯆꯦꯜꯂꯤ꯫ ꯑꯩꯒꯤ ꯑꯄꯣꯛꯄꯤꯁꯨ ꯅꯨꯄꯤꯅꯤ, ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯃꯐꯝꯗ ꯆꯦꯟꯗꯕ ꯒꯨꯟ ꯀꯌꯥ ꯅꯪꯉꯣꯟꯗ ꯂꯩꯇꯦꯡꯂꯤ꯫
Nangbu aigi oina phangjaba aigidi laibak phabani. Adubu hauziki selgi hidanaba matamsida kana leijadrabi nangbu laurubana ikaibadi khara nangba tare. Selgi matang yauraklabadi nangidamak ai lepa ngamde. Aise nupasingi maraktagi khwaidagi tonba nupa haibadu oire. Isana isagi iromdom lepchaba ngamnaba hotnaudaba aigi iralni. Aina migi makha polamdrabadi ngasi nangna waribase wajarumloiko Thaja. Taton kaidaurage atukmunna yengidubo. Yam phajai. Kaiba Thaja nangsi yam phajai. Asibu wanena. Asingba phajabata nate. Nate nangi sibu laiwaga sonjiliraba. Laiwaga sonbaga hijade ko. Nahanwai aikoi babana makok nungaitaba kanda aina dum nambi. Adudagi haikre. Ai naba kandasu babana dum seba tawbi. Hauzikti babasu Manipurda laitre. Marang marakta yumdo yam ningsingi. Thaja. Hauzing na khoigi khungangi yum aduda kanasu laitabro. Laitre. Baba aikoi ni khak lairambani. Babasu atopa state laikre. Aisu yum sida laire. Aduna yengshinbinaba kanasu laite. Nongma chatlusiro. Thaja mapuroibagi ngasigi matau asida thamoidu penjai. Mana haihaningba hanganingba wahangni sahi ama hena luhongduna mafam asida lairakpada nongmata Rakeshna mayumgi wari palakhidri. Aduna ngasi mahak yamna penjare. Kanasu laitaba mafam aduda chatluraga kai kanaduiba. Taton haingwai baba thoraklaga oina chatluse. Ado Thajana marak thatna. Taton ai tumningi tumasira. Koksu khara nungaire hairabanina tumna batawrasi. Rakesh mana haininglibado haikidri. Tumasi. Thaja ngaside wakhal nungaina tumki. Rakeshu magi nupibu nungshina ngahak inglamlaga tumkirami. Asumna nongma nini amasu haujinkri. Nungthilgi matamni Premilana. Hai, Thaja! Kay hagay ma. Nungsa sina isasi umchaknare. Hay khara khairaga sida puro. Hoy ima. Thaja chakum changduna lairamba hay khara ningthina semlaga plate amada thum morok nakanda ningthina haplaga puthorai. Table da thamlaga. Ima sida laijare. Thamo. Memchana. Ima aigi nahan sanagi lik ama sahale haibado ngasi laururani. Sababu loibu loire haibrane. Ngasai call tawraklami. Ngarang loire ngasi lawba lakpa yarani ye. Oo, pharene dudia. Kadaidano nangna sarui haibadubo. Biyaze ularidani. San kayagino. Kaisu yambabudi natida. Sumnatagi san kun khaktani ima. Oo, imagisu karaje ularidagine lik ama sahan kibani. Loidribra khangde marolam ta hairakte. Kanagida sahan kibani hairino ima. Karaje walarida sahan kiba. Horel purakadori balik sisiraga handaki aikhogi sangaba sida ngaksamse pik hek thalangi khaliye ima. Aigi suni bema sangaba nangnaba haidana sahalibani. Imagi bu san kayagino. Yamdida sumnatagi san 15 khaktani. Ataidi imana nanapi oina amaga lepsila sirana khaliba. Yaye ima. Imagi nanapi jo chaba mata laitrabani. Aduna handak sahawro. Aisu handak aigi oina tongana mayamdagi khara tonganba sanamaw ama sahangi tawrini ima. Phai. Hai ado rani phiga wangkhaiga yonba mi lake haira ine yumda. Imadi kari khumkhige. Lao na haikibani. Aikhoigi imau sanadi amukpu inkrabadi anirak suni inba yadaba mini. Aduna ne khara adum laurani haikibani imana. Phare ima. Aisu philagi khalamlibani imana kaukibaga mapa chap chanari. Imau sanana si pami haibado hekta leiradawni. Thaja tumintai memsana. Hai, nangidi phirolga lawningdro. Napaduna karisu piraktrabanina setning chaning phawbana ningthungdrene ha. Sini ima ipa leiba haisiga leitaba haisiga khetnaba haisi. Kaisu waganu nangidi aina hojik inadraba phirol singse aigi upudagi lauthoaga nangi kada pujakho. Amuktagi hena indriba ngangtani
ꯑꯔꯦꯝꯕꯗ ꯇꯥꯔꯒ ꯂꯩꯗꯨꯏ ꯁꯔꯨꯛ ꯅꯪ ꯏꯟꯖꯧ. ꯄ꯭ꯔꯦꯃꯤꯂꯥꯅ ꯑꯃꯜ ꯂꯀꯥꯏ ꯈꯔ ꯈꯜꯂꯒ ꯀꯣꯛ ꯄꯤꯈ꯭ꯔꯒ ꯂꯣꯏꯔꯦ ꯏꯃꯧꯁꯤꯗꯤ. ꯊꯥꯖ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯇꯥꯏ. ꯄ꯭ꯔꯦꯃꯤꯂꯥ ꯑꯃꯗꯤ ꯃꯦꯝꯆꯥ ꯁꯦꯜ ꯈꯔ ꯂꯩꯕꯗꯨꯅ ꯑꯀꯦ ꯑꯃꯧ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯗꯨꯅ ꯀꯥꯟꯅꯗꯕꯗ ꯄꯪꯂꯩꯗ ꯂꯩꯔꯦ. ꯁꯪꯒꯥꯕ ꯅꯨꯃꯤꯠꯅꯤ. ꯔꯥꯀꯦꯁꯅ ꯊꯥꯖꯁꯨ ꯌꯥꯎꯅꯕ ꯍꯥꯏꯕꯗꯒꯤ ꯔꯥꯀꯦꯁꯅ ꯅꯣꯡꯃ ꯂꯩꯔꯛꯈꯤꯕ ꯐꯅꯦꯛ ꯐꯤꯗꯨ ꯁꯦꯠꯇꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯀꯦꯒꯦ ꯈꯟꯗꯨꯅ ꯐꯝꯂꯤ. ꯅꯪ ꯂꯣꯏꯔꯕ ꯊꯥꯖ? ꯁꯝꯁꯤ ꯈꯛ ꯍꯥꯠꯂꯒ ꯂꯣꯏꯔꯦ ꯇꯥꯇꯣꯟ. ꯂꯣꯏꯁꯤꯜꯂꯣ ꯃꯌꯥꯝ ꯂꯣꯏꯅ ꯂꯣꯏꯅꯈ꯭ꯔꯦ, ꯊꯦꯡꯈ꯭ꯔꯅꯤ. ꯍꯣꯏ ꯇꯥꯇꯣꯟ, ꯂꯣꯏꯁꯤꯜꯂꯒꯦ. ꯑꯗꯣ ꯍꯥꯏꯔꯒ ꯔꯥꯀꯦꯁꯅ ꯂꯩꯊꯣꯔꯛꯄꯅꯤ. ꯊꯥꯖꯒꯤ ꯈꯨꯐꯖꯗꯨ ꯎꯕꯗ ꯔꯥꯀꯦꯁ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯈ꯭ꯔꯦ. ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯊꯥꯖ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ ꯐꯖꯩ. ꯀꯩꯗꯧꯔꯒꯦ ꯇꯥꯇꯣꯟ? ꯌꯥꯗꯣ ꯎꯝꯁꯤꯜꯂꯣ, ꯍꯌꯤꯡ ꯆꯪꯈꯤꯕ ꯈꯪꯍꯧꯔꯣꯏꯀꯣ. ꯍꯥꯏꯔꯒ ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯁꯤꯜꯂꯤ. ꯔꯥꯀꯦꯁ ꯍꯥꯟꯅꯗꯒꯤ ꯇꯔꯪ ꯆꯠꯅ ꯂꯩꯔꯤꯉꯩ ꯊꯥꯖꯅ ꯑꯃꯨꯛ ꯅꯣꯛꯁꯤꯜꯂꯛꯄꯁꯤꯗ ꯔꯥꯀꯦꯁ ꯋꯥ ꯉꯥꯡꯕꯒ ꯊꯣꯛꯈꯤꯗ꯭ꯔꯤ. ꯊꯥꯖ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯥ ꯅꯣꯝꯂꯒ ꯇꯥꯇꯣꯟ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ? ꯌꯥꯗꯣ ꯎꯝꯁꯤꯜꯂꯣ ꯃꯤ. ꯊꯥꯖ ꯀꯩ ꯍꯥꯏꯒꯦ? ꯀꯩ ꯈꯨꯐꯖꯅꯣ? ꯑꯩ ꯉꯥꯎꯔꯦ. ꯏꯁ, ꯅꯍꯥꯟꯈꯩꯗꯤ ꯐꯖꯗ꯭ꯔꯣ ꯍꯥꯏꯁꯦ? ꯐꯖꯩ, ꯑꯗꯣ ꯉꯁꯤꯅꯤ ꯌꯥꯝ ꯍꯦꯜꯂꯤ ꯃꯤ ꯉꯥꯎꯍꯟꯕ. ꯏꯁ, ꯑꯁꯤꯕꯨ ꯋꯥꯅꯦꯅ. ꯑꯁꯦꯡꯕꯅꯦ ꯊꯥꯖ. ꯇꯥꯇꯣꯟ, ꯃꯌꯥꯝ ꯉꯥꯏꯅꯔꯝꯂꯅꯤ, ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ. ꯉꯥꯏꯈꯣ, ꯑꯗ ꯂꯦꯞꯄꯣ, ꯐꯣꯇꯣ ꯅꯝꯕꯤꯒꯦ. ꯑꯁ, ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦꯀꯣ ꯇꯥꯇꯣꯟ. ꯆꯥꯏ, ꯐꯖꯅ ꯂꯦꯞꯄꯨꯀꯣ, ꯑꯩ ꯅꯪꯒꯤ ꯐꯖꯕ ꯐꯣꯇꯣ ꯑꯝꯇ ꯅꯝꯕꯤꯒꯦꯕ. ꯊꯥꯖ ꯋꯥꯜ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯄꯤ. ꯔꯥꯀꯦꯁꯁꯨ ꯐꯣꯇꯣ ꯑꯃꯅꯤ ꯐꯠ ꯐꯠ ꯅꯝꯃꯤ. ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ. ꯍꯣꯏ ꯇꯥꯇꯣꯟ. ꯍꯔꯥꯎ ꯑꯅꯤꯗꯨ ꯃꯈꯥꯗ ꯀꯨꯝꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯃꯥꯡꯈ꯭ꯔꯦ. ꯄ꯭ꯔꯦꯃꯤꯂꯥꯅ ꯊꯥꯖ, ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯇꯧꯔꯤꯕ? ꯑꯩꯈꯣꯏ ꯁꯪꯒꯥꯕ ꯆꯠꯀꯅꯤ, ꯌꯨꯝ ꯃꯤ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ? ꯔꯥꯀꯦꯁꯅ ꯏꯃꯥ, ꯃꯥꯁꯨ ꯁꯪꯒꯥꯕ ꯌꯥꯎꯅꯕ. ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯦꯝꯆꯥꯅ ꯐꯠ ꯊꯠꯈ꯭ꯔꯦ. ꯀꯔꯤ? ꯃꯤꯅꯥꯏ ꯃꯥꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯂꯗꯤ ꯌꯨꯝꯁꯤꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯧꯔꯤꯕ? ꯑꯗꯨꯅ ꯃꯥ ꯂꯥꯛꯄ ꯌꯥꯔꯣꯏ. ꯃꯤꯅꯥꯏꯗꯤ ꯃꯤꯅꯥꯏꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯍꯧꯒꯗꯕ. ꯔꯥꯀꯦꯁꯇꯨ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯇꯨꯃꯤꯟ ꯂꯩꯈꯤ. ꯊꯥꯖ ꯃꯣꯃꯣꯅꯣꯛꯅ ꯇꯥꯇꯣꯟ ꯍꯣꯏ ꯆꯠꯄꯤꯔꯨꯔꯣ, ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯝꯃꯒꯦ. ꯊꯥꯖ ꯑꯇꯣꯝꯕ, ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯇ꯭ꯔꯦ. ꯈꯨꯅꯨꯡ ꯆꯨꯕꯤ ꯑꯁꯤꯒꯤꯅꯦ ꯀꯦꯠꯁꯤꯟ ꯅꯧꯁꯤꯟꯅꯕ ꯇꯥꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯕꯅꯤ. ꯑꯥꯗ ꯃꯤ ꯉꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯅꯤꯅꯦ ꯅꯪꯕꯣ. ꯏꯕꯣꯍꯜꯅ ꯃꯄꯥꯟꯗꯒꯤ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯣ? ꯂꯥꯛꯑꯦ. ꯑꯇꯣꯝꯕ, ꯊꯅꯝꯃꯨ ꯃꯗꯨ. ꯊꯥꯖ, ꯐꯖꯅ ꯂꯩꯔꯝꯃꯨ. ꯍꯣꯏ ꯇꯥꯇꯣꯟ. ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯌꯨꯝꯂꯣꯝꯗ ꯍꯟꯖꯤꯟ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯌꯦꯡꯂꯝꯃꯤ ꯔꯥꯀꯦꯁꯇꯤ. ꯊꯥꯖꯅ ꯅꯈꯣꯏꯁꯤ ꯅꯨꯄꯤꯅꯤꯀꯣ, ꯅꯁꯥꯒꯤ ꯅꯔꯜꯁꯨ ꯅꯠꯇꯅ ꯅꯔꯜ ꯁꯥꯗꯨꯅ ꯑꯔꯪ ꯑꯔꯥꯛ ꯀꯌꯥꯗ ꯂꯨꯞꯂꯤꯕ. ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯟꯕ ꯍꯩꯇ꯭ꯔꯕꯗꯤ ꯏꯃꯨꯡꯁꯦ ꯄꯨꯡꯃꯨꯠ ꯃꯨꯠꯂꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ. ꯈꯪꯒꯅꯤ, ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯩꯁꯨ ꯁꯤꯀꯤꯝꯇ ꯄꯥꯡꯂꯣꯏ. ꯇꯨꯃꯤꯟꯅ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯒꯦ. ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯏ. ꯌꯦꯡꯉꯨꯕꯗ ꯖꯣꯏ ꯑꯣꯏꯔꯝꯃꯤ. ꯍꯜꯂꯣ ꯃꯦꯗꯥꯝ, ꯀꯩ ꯂꯩꯔꯦ? ꯍꯌꯦꯡꯁꯦ ꯑꯣꯐꯤꯁ ꯐꯥꯎꯕꯗ ꯉꯥꯏꯍꯥꯛ ꯌꯧꯕꯤꯔꯛꯇꯕ ꯌꯥꯗ꯭ꯔꯤ. ꯌꯥꯝꯅ ꯂꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯤ. ꯃꯁꯤꯗꯤ ꯑꯩ ꯏꯊꯟꯇꯅ ꯀꯝꯗꯧꯅ ꯁꯣꯜꯕ ꯇꯧꯒꯅꯤ ꯈꯪꯗ꯭ꯔꯦ. ꯁꯥꯔꯒꯁꯨ ꯄꯥꯎ ꯐꯥꯎꯅꯖꯔꯤ. ꯑꯗꯨꯕꯨ ꯁꯥꯔꯅꯁꯨ ꯅꯈꯣꯏ ꯃꯦꯗꯥꯝꯒꯤ ꯀꯝꯄꯦꯅꯤꯅꯤ, ꯃꯥꯅ ꯈꯪꯒꯅꯤ, ꯅꯈꯣꯏ ꯃꯦꯗꯥꯝꯕꯨ ꯀꯧ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤ. ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ? ꯄꯦꯒꯤ ꯃꯇꯥꯡꯅꯤ ꯃꯦꯗꯥꯝ. ꯏꯝꯄ꯭ꯂꯣꯌꯤ ꯑꯃ ꯑꯅꯤꯅ ꯂꯧꯇꯨꯅꯔꯒ ꯃꯈꯣꯏꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯐꯔꯦ, ꯑꯩ ꯍꯌꯦꯡ ꯂꯥꯛꯑꯒꯦ. ꯑꯗꯨꯒ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯇꯞꯅ ꯏꯪꯅ ꯑꯗꯨꯝ ꯇꯥꯟꯊꯣꯛꯈꯤꯁꯤ. ꯁꯥꯎꯒꯠꯇꯅ ꯂꯦꯝꯅ ꯏꯀꯥꯏꯕ ꯄꯤꯒꯗꯕꯅꯤ. ꯍꯣꯏ ꯃꯦꯗꯥꯝ, ꯑꯩꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯖꯗ꯭ꯔꯤ. ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯖꯣꯏ, ꯈꯔꯁꯨ ꯂꯥꯏꯅ ꯈꯟꯗꯣꯛꯎ. ꯌꯦꯁ ꯃꯦꯗꯥꯝ, ꯑꯗꯨꯗꯤ ꯑꯩ ꯊꯝꯖꯔꯒꯦ. ꯊꯥꯖ ꯃꯌꯨꯝꯗ ꯃꯊꯟꯇꯒꯤ ꯆꯥꯛ ꯊꯣꯡꯕꯗꯨ ꯇꯜꯂꯗꯨꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯆꯥꯔꯤ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯊꯥꯖꯁꯨ ꯍꯟꯗꯛꯇꯤ ꯑꯣꯐꯤꯁꯇ ꯈꯔ ꯇꯣꯏꯅ ꯆꯠꯇ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯒꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯇꯨꯃꯤꯟ ꯐꯨꯠ ꯃꯥꯡꯕ ꯍꯧꯔꯛꯂꯝꯃꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯃꯦꯝꯆꯥꯅ ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯑꯩꯅ ꯅꯍꯥꯟ ꯕ꯭ꯂꯥꯎꯁ ꯇꯣꯞ ꯌꯣꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯌꯧꯔꯛꯏ, ꯌꯦꯡꯉꯨ ꯂꯥꯛꯑꯣ. ꯍꯣꯏ, ꯏꯃꯥꯒꯤꯁꯨꯅꯦ ꯕ꯭ꯂꯥꯎꯁ ꯑꯉꯧꯕ ꯃꯆꯨ ꯇꯥꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ. ꯀꯗꯥꯏ ꯌꯦꯡꯒꯦ?
Fiyon ine, se, sige ngawbase inedo thokna pakjarani, amukta lituna yengbiyo. Kadai yenge? Haima, haigumladano thokna phajakreda. Aduni ine, aikoidi phajaba mina hek ubada thuklawgadaba natradi yonjade haijariba. Phajani ima adu yenghoro. Hoi. Thaja! Ho Thaja! Kadai chatkhrabuno masina? Ima, amta kada leibra yengbiruju. Hoi, ima yengluge. Premila karaktuna yengi, adubu Thaja magi kada leiramdi, koithi thiba yaba thiri leiramdi. Kadai da chatkhrabuno khangdene? Ima, handang marakse yam toina mangbi matawri. Nati masibu aronba nupaga leiraba jatlo. Khangdene bema. Aidi othokna sauningdawrida. Nungthilda karigumba ma chaning thakningbase ma leitrabanina chaba phangdre. Makhol amata sininglabasu yumsida ekta leiramde. Khanganidana ngasidia atomba lakhisanuba WhatsApp chabi mangangnageba. Aduna pharani bema. Masi yade haiba ma khangansi. Inaw sigi furit mari se lahorage. Imagi anisiga taruksi puna laurage kaya tarage. Isena khaliba blouse singsidi henwa ngaktani. Aduna blouse amada 2K dagi taba yade. Aduga inegi sina 1K dagi taba yadi. Oh, adudi puna 10K tarene. Aw ise henwa oibanina taba ngamda tawrini ko. Sigumba ichamchamba sidi adum pangtata thokpa ngami. Aduga sigumba achamba sidi isi hoina litpada kaya su phajaroi. Haidi isi hoigi family siga kaya janadre haijariba. Aduna ne henwak si oina hekta litpiyo iche. Mani inaw. Sisi nangi paisa do somda leire. Mathangda su phajaba mayam purauko. Pubu puradine adum lauradoini na chidi. Hoi ise adudi ayamuk thokige. Nakala maromdana Thaja su zoiga wari sanari. Madam. Kay haige. Kaygino imung aduna adu yawna madambu otlaba phawba madamna kemta haidana leiribadi. Migi asengma masak khangge haiduna tawhalibani. Aduga joy hauzik imung asi sel thum watana leiri. Adugu ikuidana phibam soidana sokjilaklani haiba aina uba ngami. Matang aduda company asida soidana haijarakhini. Migi asengma masak khangnarakadaba kuiraroi. Oh, thabak se loirabanina ai chatlage. Fagane madam. Thaja chatki joy sumagi angamba thak to hotnaduna company sibu chalairi. Yam ka hena luraba matangda Thaja bu kawi aduga Thaja na problem sing adubu solve tawi. Numidangi matamni. Mem chana. Atomba ay wahage. Nangi nupise handang marak soy mangbi makana tawrakli. Yum sigi mauni haibasi mama sada he kaukthokpagum tawi. Aduna nangna warake haibra aikhoina warak haibra. Sabsabi ma hainasi aikhoina warakladi kayana taisararoi. Aduna ne nangna hana warakpana phagani khali. Premilana henmalabani yumgi makhadang hekta legani khangdrema. Rakesh tamin magi kada changlai Thaja pham thaduna leirami. Thaja. Nangasi kai chalui. Aiga thaina dagi tinarakpa iche amagi yumda chatlubani. Kaidoba. Ichegi machagi sosti leiba ngasi se adugi chatlubani. Aingonda ngarang na haidri kaigino duga. Aina ngarang haige tawraga tatondi nungaina adum tumkhre. Aduda haidraba. Nongalaga chatlamdaida call da oirasu hairambadi kaidoba. Ai phone balance yaudre. Adugine taton. Thaja, nang handang marak yam hongi. Yumdagi toina mangi hairibasi nang kadaida chatle asengba hayo. Asengmani taton ai iche hoida chatlubani. Aduga ai toina sujate ngarang khak chatlubani taton. Aingonda hairamdana hayengdagi mafam amatada chatpa yaroi. Nangna lam hinduna hek chatlamlaba aibu phate haigano Thaja. Chatlaroi taton ai soikre. Rakesh masadu isau sauningna hipthaki. Ashumna nongmadagi nini dagi humni haujinkibana tha khara haujinkri. Business dagi Khanglakpa sales sing memchaga Premilaga na pairaga phajana sizinnaraktabadagi imungda muthaba haurakle. Migi lon ningthina singba ngamdre. Ibohalna karaida kamdawna puthakibano khangawdre. Akasna imaga memchaga su seldo haina singna sizanaw haibani. Adubu nakhoina hajaw langma henmandana ngasidi siyawribani. Hera tachaw
Imaga aigana loina hekta loisinkhibadi nattedana. Tacha hoisu se lairikhaidi mi pusilakpa lepkhiba natte. Nomagi ama natraga ama adum pusilaktuna saba thakpa tawkhibadubu kaubirabro. Yare yare khanarakanu. Hauzik ibaidu kauraga kari khanaba yai haidu khanarasi. Memcha phet haidoklaga. Makhoigi taina phamdawna aise. Ngasi aina sauningdana ne yumda hankhini ko. Imau bema sauba yade. Yumda hankibaga yade ko. Imau hankrabadi imungse loire. Imau hankiba yade. Rakesh na. Baba, pi dabagisu dukando mila uyadri. Pi sukhara pitoknaba tawsi. Tawgadabani. Handaki business asidagi lakpa profit amata isizana haude. Aduga isagi tolo phawba lawdabani. Aduk yamba sale du mataw karamna loikibano khangawdre. Memchana fat oktuna. Atomba, nangi wadudi aikoina loina sijanaraga loisinkhre sinine. Adugi wa ngaknate itaima. Mama oina fadawdo adum khanbiro. Ai isa yam nungaite. Rakesh saugatuna changki. Memchana. Masi angangse kainom tawre hendak marakti. Khunung chubi sina semjilabra khangde. As mathana matha sabane tumurageda ai. Hairaga fet haidoktuna chatki Premilana. Moi baba potharo silao. Thokpa mamai laksarasani. Mayam tumin changrakri. Rakesh su Thaja da sauri haiba Thaja na khangi. Adubu tapna Rakesh pu themlai. Taton. Rakesh kamlakte. Taton. Ai matung tawraroi ba. Taton na yadaba thabak ai amuhana tawraroi. Saurano wa taton. Imung sida ibu nungsibirisa taton khaktani. Masida taton adumna sauduna laikhrabadi. Aidi kamdawna yum masida laigani. Mayamna aibu nungsibidrabasu. Taton nadi aibu nungsiri khanduna. Thongna laina yum sida laizabani. Adubu taton na shumna laikhrabadi. Ai kanagi asada yum masida laigani. Rakesh wakal munna khalli amaromda su chummi. Thajabu nungsibiba yum masida manatana kanasu laiti. Aduna Thaja nungairamloi haiba ma khangi. Ngasi phawda mama hoina Thajagini haina siki ama phawpa kaithokpikhidri. Hena dum chaibiba ngaktani nathibong thaklibasi aikoina suraga thakpani. Masidagi henba migi thamoina puba thangba ngamloidaba kayani chaibiriba. Rakesh khantharubada nungairaktri. Thaja. Kaplabro nangbo. Kaptida. Ai soikri. Ngayak sauningbana pangangangkri. Ay matung amuna nganglaroi. Si, warawrano. Thaja mapukning penjay. Rakesh amadi Thaja amana amabu thimjinduna hena achetpa nungsi mari thamkri. Thawai haksang amata punsingkri. Asukuina laiminarakpasi pakhang laisabi amagum lairakpani. Adubu ngasidi amana amada thamoy pinaduna anawba punsi ama semba hokri. Mikup aduda awaba pumba kauthoksa apenba minong nokminay. Mathangi ayukni. Company dagi mi tharaktuna EMI thinaba hanjin lai. Adubu thiba ngamdri. Ibohalna. Masipu mama nangna thokanbani. Nangna imung sining thina panba ngamdabadagi thokaliba ngaktani. Karinoda makhoi baba. Hauzik lairaktakanda aingonda tainabirakanu. Nupi noida sel sinarubagi dasani ni ngasi ingonda tarise. Nupi di mamita selbu urabadi arangarakta tawi hainabada chumida ko. Aina pochai kayam lairadana makhoi babana tumna habiribano. Hai, laibaduna natra. Ngasi siyawna puthakrise. Yare tajaningdre. Hauzikti aingonda tainaraga kanaba kaisu laklaroi. Aduna kari tawba yabagi haibado nachasinga khanabiyo. Ai ibaida karam haiduno khangdri. Haimandana su ikaiba ma yaurabani ai. Ho hauzik ikaiba yabagi matam natiye makhoi baba. Nang hairudana dudi. Nang hairoba. Ho haige adugi bu kayam wabano haira loire. Hayo nang. Haige. Yamna toina khatnarami. Hauzik selna laisilaktrabasi phawba Thajabu otpa lepte. Numidangi matamni. Memchana. Hai, phise khara suru law. Ise, numidang phisuba nungaiti. Hayeng oina sujaragi. Nangna aigi sinthakta khumbaga saradana. Karina tiklay. Ha, nathibong charibasi. Aigi ipana sinbi langbidana tawbadagi charibani ne. Aingonda sumhaurakladine. Sara hengitani.
Masi, I am sounding ida. Masi ising haizen I nang khangbra. Thaja reaction amata ulakti. Hauzik suram gadabani. Phi suram dana ne sangki baga yaroi. Thaja tumin phi du lauduna suhawi. Memsa phet lauram duna changki. Tanjadu da Thaja da joy call tawraklami. Hello, madam. Hayo. Loan singlaktrabani na company gi policy matung inadi. Joy, matang asida aigi ma yenglakano. Company gi policy ngangna chatpana nangi na thongni. Action laukhato. Fagani madam. Madam ge ayabu yaurabani na handaki week sida sungsoi soidana ai samon tharaklagi. Okay. Phone thamkraba matung Thaja matumda khalli. Kayam kuina mukkani yengba tare. Thaja thabak loisilamlaga changlai. Taton, kaidaurage nasa nungaitrabo. Tauriba oiriba phibam sida karamna nungaina leiba ngamgani Thaja. Yum asida leiriba misingsa business ningthina tawba haiba amata yawde. Nangna kari khangdana hairiba. Yam khangubagi wa nateda. Sum mawongsi ubagi haibani. Khangdri wa nganganu Thaja. Week ama leiraga courtagi samon ama lai. Che aduda company gi sen singma ngamdrabani na property matlagani aduna yumdu beke tawro hairai. Memchana mapa tharaga wari sana hanbada su yaraktre. Mangina. Isen, ay supay leitre. Nakoy na thokpa tawro. Ay ngondagi pukat na ba sensu leitre. Handang matang sidi ay busu senahan birakano. Hairam duna chatkri maya matha sana lehawi. Ibohal na. Kamdaw ni tawri sidi. Rakesh thabak chatre migi pe piba ngamdrabani na adumak leiri. Numittugi numidangni. Rakesh na magi kada changlakpada Thaja leiba ude. Tan chana na Thaja gi phone da ring lai. Rakesh angsinduna yengi assistant Joy haina tharami. Rakesh ngakchana na ngaihak yengduna lei aduga phone du lawkhatuna receive tawi. Phone dagi. Madam. Kana. Ekhoy madam bu leitabra. Leite. Oh, thamjarage dudi. Madam changlaga kolam ta tawhanbiro. Hoi. Rakesh wakhal mawon khalli. Atopa nupa koinaraga number se save lana tawsilira aduga mana chingnadanaba madam saribra basisu khandaba nati. Rakesh Thaja si Kanano haina wahang toina hangjaba hauraklammi hanjin mathanta wahang kaya hangjei kanagi madam karigi matau karamna. Rakesh leitafam khangde. Haugatuna Thaja gi upu mana nongmata hangduna yengludabadu ngasidi hangduna kari yawbagi haina thirammi. Thaja gi maramda khangningbay henmalakhibana. Ngaihak thibaga upu manung aduda file ama yawrammi. Kaigi file no sina. Rakesh hangduna yengi madu ubada Rakesh wangangba thokidri. Matau karamna. Thaja. Makoigi property amadi loan gi matangda inakhiba che changsing loina yawrammi. Aduga loan lawba yabagi signature adusu Thaja gi sign tawrammi. Tanja aduda Thaja su washroom dagi thoraklami. Tumningdriba taton. Rakesh Thaja gi khutang paiduna chingsillaga phamungda phamali. Thaja, nang kanano? Thaja ngasi mahak mapuroibagi maphamda lotpa yararoi khangli. Aduna tamna ingna hairai. Mani, tatona chingnariba dumakni. Company dugi mapu aine taton. Aduga karigi akhoi mayamgi mafamda loliba. Achawaramda pamnaraba lamdam asida lairababu nungsibiba kana leiri haina aina changyeng tawbani. Adubu lamdam ase lairabagi phajafam hingpham ningthina leiramdri. Sel paidrabadi mibu mi oina thanadri. Isam samna hairabada yum asida sumarang kaina leire taton. Rakesh Thaja gi mamangda ikaibana mamai haigatpa ngamdri. Makoina khallubaga Thaja noiramliba phibam asiga. Thaja. Taton, nang naibu lamchat naindabi amagum khanbado khanbigano. Ai tato nataba atopa kanada hanna phawba yenglude. Office ki chattaba yadaba matang yaurakpana tumina chatpani. Imaga isegadi aibu lairabini haiduna siningba iral sibada pakjarani khanduna iral kaya sibani. Adubu aigidi kaisu khallude. Tasengna laira jaraba kayagi khanbada ai tasengna wai.
asuk phatraba taibang asida makhoi asukki matik tona leiri haibase ai khange taton. Thaja, mabadi kari tawi asing bayo engonda ngasidi phamda nang walot kanu. Manipur da natana atopa state kayada maming chatliba Laisram Sanal hainaribado aigi babani. Ha, Laisram Sanal. Ai magi naitom yauzabini. Thaja, ai tasing ikaizaba poi. Aduga ai nangi na thauna busu thagatli. Nangi na gunse angakpani Thaja. As yariba taton pangthada thagat bigano. Ai di mina thagat base yam hainade. Aduga isana isase kanano haibasu mi khudingda pangtak takpasu ikaizai. Aibu mukta ngakpiyo Thaja. Nangonda hairuidaba ngangluidaba kaya ai ngangkhri. Adamna haibigano taton ai nungaiti. Aise tatongi nupini haina khanduna nungsina tatona thambibasina aigidi apenba oisai. Rakesh karisu khumba ngamda lei. Tanja aduda hanjina joygi call ama lai. Rakesh na lauduna oklaga speaker on tawi. Hello, Madam. Kai leire joy. Thengbu budi thengle haibabu. Madam da wafam amatang khangan janingbani. Kairabra Madam. Hayo, karino. Dukan gi pedo aina angang ama thaduna mayum mayum da loina thinjahaluri. Aduga hayengdagi thabak langnabasu hayalami. Phare phare. Kona sanarasi. Ai thameko joy. Funny Madam. Kanagi dukano. Company sidang natana atopa dukan su tawburu na khoige. Tatongi dukan do atugini. Ai khoigi di dukan oina di hangdi. Aingonda hairamdana karigi nangdia. Taton, hauzik lairiba phibam sida makhoida selfie basu ngamdre. Aduga makhoidi thabak ase suraga phanglakpa seladuna imung manung puribani. Aina hana so haikre. Aidi makhoigi awabu uba ngamde. Thabak sauna tawba mina matha chauna saba. Apikpa suba makhoigi su pikna dum chillibani. Aduna migi khusumandi mattabana phai khale. Aigi kha khanba yadi. Asukuina aina thabak tawrakpase. Isagi kari sulepsinba ngamde. Migi mateng pangbasu ngamde. Aise nupagi mapukta poklabasu yamna tole. Adumna khangana taton. Taton gi sumatam lakhini. Aina hainingbadi lairaba singba nungsina tawbiyo taton. Thaja, nangbu aigi oina phangjaba aigi punsi ase sangna hingadaba male. Nangse yamna ingtapi. Thabak ama tawbada wakhal munna khantharaga tawi. Tungda kari oirakani haibasu bityeng sana uba ngami. Taton, ai kanano haibasi isi oida khangan bikino. Ado ai wari tumasi. Hoi tumasi. Asumna nongmanini amasu haujinkre. Hena phibam sokpai henjilakli thajadi thawai sa sada tumin magi lepham thokpa panglei marai rami. Thajagi thawa sada mamatau uraga memsa amadi premila khoidok thitpa heli. Rakesh Thaja maramda Kanada so haidok ludri mangidi nongmata lakpadi lairadana call phawba tawrakhidri tawrabasu pairakhidri. Kanararoi phibam sina sum soksilakpe laklabanina aikhoi company du chattuna haijarurasi natrabadi yum inkhol loina chatkhirgani. Akasna baba tangai phadrabanina haijaruba taredana panthaduna neradi hena phibam sokpe henjilaklani. Rakeshna baba Thaja supusi. Memchana mana kari khangladana puraga wai chinnabani chasilao. Mayam punna chatki Thaja tumin noktuna leihawi. Company yaure. Joina kari leire. Ibohalna sir loan gi matang. Oh ai bab tare. Adugi matang da kai hainingba. Aikhoi da matam khasita pibiyu. Aikhoi ngamnaba soidana hotnajage sir. Handaki matang sidi upai sunglei leitre. Mathak thongbagi order ni. Amadi policy ngaktaba yadabanina ai masigi matang sungam ngamoi. Sir, upai amtadi yengbiyu. Joy si khang na yadre kona thangda Joy na tamna wa hairai. Lo na si kokpiba ngamgadaba misak amadi lei. Premilana kanano sir aikhoi makhong konduna haijau hairabasu haijarugi takpiyo sir. Nakhoi na thina tawbiriba yumda minaye magum thambiriba Madam Thaja. Mahak kaktana nakhoigi loan kokhanba ngamgani. Mahak company sigi mapuni. Madam gi mafamda nakhoigi naral mayamdo kokpiyo haijaruchu.
Kaino hairisibo? Asengbani, mahak company asigi mapuni. Amadi, Manipur asida natana state khudingda maming chatliba Laisram Sanahal hainaribado. Mahaki naitum yaujabi machani medamdo. Nakoigi nagun khangdoke khalaga medamna saklot kibani. Thuna chatuna medamgi mafamda haijarucho. Property amadi ijat hanjininglabadi mahaki mafamda haijo. Phagani sir. Aikoi imaugi makhung konduna haijarugi. Aikoi bamta ngakpiyo sir. Mayam pungang ngaknari tumin mangduna mayumda hanaraklammi. Rakesh ni ngasaidagi wa machera matangang da tumin ikaibana lukthaduna lay. Mayum yaurakli. Sumangda yamna tangba kara makhamduna lerami. Security kharasu sumangduda leptuna lerami. Memchana pakhatna. Kanano sibo. Nati ima. Aikhoigi yum sibu mina lawkraba zatlamni ima. Kamai tawduino? Akasna. Tabthako memcha. Sangduna wari fazana sanaraga khangdoksi. Mayam tumin changnarai. Mangolgi sofa aduda masa yamna nanba kot sutai ningthina setlaba masa nanba nupa ama thajaga phamduna wari sanarami. Memsa saugat ke tawi adubu akasna phakri. Ibohalna Thaja ma kanano. Thaja nokfit tawna khummi. Aigi babani. Masa khangna wo baba. Ibohal pungangakri sanahalna. Ibai nasen kurumjari. Ibohal pakhatna phat handoki. Yare. Ai hana lakani khangalawdri ngasi thorakpani. Aduda yum sangdringai isagi dahanikta chenjaraklaba. Aina lakpada mayam thabak satki haiduna leramdri. Halakpa ngaijaramlibani. Premila kaplaga. Ima yam lankre. Ima wibema. Aigi khanta hawdaba wakhal asina. Ima bu yamna hantana yenglure. Ima mumta ngakpi wibema. Ibohal ikaibana wangang bathokidri. Memsana. Thaja, nasibumta ngakpiyo. Lairaba buhantana yengluba nache aise. Ngasidi inawgi wanglaba wakhal namit panghanpire. Adamna haibigano iche. Ima, namaw kaisu khanjadiye. Aikhoigi property se imawna amukta kanbiyo. Aikhoibu imawna amukta ngakpiyo. Ima, property kaisu mangloyi. Aigi khutta layi. Sanahal noklaga machagi wari pumaliraklammi. Mayamdo aduki matik ikainare. Ngakpasu phawi. Ibohalna. Imawgi wakhal asidi. Aikhoina kaidawnungda lamba phanglaroidaba. Awangbu wakhalloni. Tamjaningai ni imawgi thawna. Sanahalna. Aisu ichabu nungsibana salesman sabada takhido ibai. Memcha ikaibana mamai thangatpa ngamdre. Thajadi hanagi hamu adum ingna tapna lay. Sanahalna. Hayengse aikhoida punna amukta lakpiyo. Ichana hek luhongkhibadagi aigi yumda amuk phawba lakhidri. Ibai, iche, ibungo, ibemo hoiga loinana lakpiyo. Chakchara amtang chaminasi. Aidi ikaikhre daisen. Ibai, hawkhre, loikhre. Hazik yam hena khanjinbagi matam oidri. Punsi tangkaki changing amani khandokro ibai. Lakpidaba yade ko. Laktrabadi nasena waraujagani ko. Hoi, soidana lakjagi. Icha thoibiya ai hallagi. Hayeng punna lakminaro ko. Yumdaga changlamdri ai. Hoi baba, ai leihoragi. Ibai, nasena mok thokjarukige. Hoi isen, ai thindokjagi. Asumna hankre. Mathangi numitta mayam punna Thaja hoida chatuna chak charuri. Memcha amadi Premilasu maral mayam leirurabanina Thajada ikaijai. Adubu Thajadi hanagi hanagum adumak lay. Mangisu gyan tarami amuk hanna mukhidri. Thajana joibusu hena chawu phamama hapire amadi magi niyom chumna thabak tawba sina pesu hengana pibirami. Rakeshna. Thaja. Aise hausiti pungon ole ko. Kamaina. Nang naibu anawa mapok ama pokpibaga chap manai. As tatuan adumai khanganu ba. Adu Thaja. Kaidawraba. Aikhoi ani na luhonglakli chahi ani pharak tawri. Kuidri pharani. Kainoma iwarwat pagum kari walage. Aise. Kaidawraba. Mapagi mingthol kaninglakpagum sum. Is. Asengbani.
Mama nungsibigi macha nungsibigi mapamliba. Ikai khangdeko tatona. Aigi oiraba nangonda amuk kaigi ikaiduiba. Yare, ai tumurage. Yanaba ma purakchu phauba tumba yakiroiko. Taton, nang sidiba. Yarubase. Thaja ikaina tumin leithoki, yare haibagi ingit pi. Chahi ama haujinkre, Thaja su machanupa ama unarami. Imungda loina haraunarami, sanahalsu, masu ujabaduda yamna harauri. Masugi mingda beng ama saduna thambirami. Memchana. Ima, inaugi sakto ay thongbirage. Nangbu haigadrane? Hainiye ima. Hoi hoi thongluro. Aine imaugi manakta lairurage. Loiraga hairau ko, phatpijabirasi. Hoi ima, kari kari waligi haibado amta hangbiyo. Angangdo wakal nungaitaba khalanba yade ima. Hoida, ima su khangi. Imau animak chap manay nungsiba. Ado ima sange ko. Hoi ima. Thaja. Kari haige ima. Nasa kaisu tawdaba natro. Tawdiye ima. Kitang hek nungairaktabaga ima da hairau ko. Hoi ima. Isu se tumli male ne. Hausikta tumkhibada ngairiye. Pangtumda tumaga laibasina ne yamna thuna chawkhatle haibani. Hoi ima. Ngaihang laibaga memcha chak puduna changlai. Sese chak loire. Kaino chak sidi icha. Memcha pakhatna. Kaidaurage. Chak si yamna pitle. Aida pet pachaba se hainadi. Oh, mayamga puna thongbadadi sumaina petabani. Nangi sapu machaduda thongbasidane. Isese khara haiba watle. Adunani. Premila noklaga. Aina tawgani khallabani. Sak thongba khara hairakpada ngairiba imauna thongladi kainomadi tawrani se. As, ai mathangdaidi tammage. Adudi kamai tawni ima. Ima oina thongbiruro. Ai inaugi manakta leiramage. Hoi. Mayam punna nokminai asumna harau leiminarami. Rakeshna. Thaja. Kai haige. Angang si kai maming thon sige. Lamjingba. Makatabada haurakadawriba macha manaw singbu mana lamjingduna imungse nungayay phabata oiduna awarapa laitana leirakpa oisanu. Oigani thajai. Mama thongna leibigi machani. Hayengwai phawba imungse ingna leigani haina thajai. Leibasu oisanu Thaja. Hoi, angangi mapa. Angangi mama. Hairaga punna nokminai. Matang asida nangbu kanano hairiba wari asi loisinjari. Mamangi episode singdasu mayamna yamna nungsina makha karam kanda thabiraktuino makha yamna khawrangna ngaibagi comment mayam ama thingnajai. Ngasigi aroiba episode sida wari se kamdawi mayamgi mot thambiramo. Aduga achawram pamba memcha amadi Premila Thajagi mafamda ikaiba nanglaga wari asi loisinki. Matung tarakpadasu nungai ba wari kaya amamuk adumak puduna laksage channel asibu leptana mayamna support tawbiramo.